Matamgi Manipuri Wari channel asibu tabiriba khwai pomnamakbu taramna okjeri ngasi sumhausagom Samjigi Nachom taret suba tangkak amok puduna lakjeri punna taminarasi kaidano telhaiba wangangda haifet tamagenga e aduga magi thofam thokpa gari tu thoduna lakli nupidu singai hakti haifam khangde Moirangi incident to the gate, Tam Pajilakadorabani, Pau Pongarakaba. Imungi duk Matasam Baduga Karika, Mapama Pachana Kiduna, Mrs. Tagani, called Dogani Haiba Power Kalu Drabani. Panamak Oiduna so, Magi Kanali Taba Matamda, Pambom Ting Biduna, Lepirak Pagidamag, Mabukning the Nungaiba Book Jedi. Kari Urakani Haiba Sutambangam Day, Nupado so, Kari Saharak Day, Asum Torokpana, Yum Amada Torokle. Ningthouja Amukasang na e. Sidalai Sagagino. Aino putokrib salda angang nade nasana babda dresi kaigino Ningthouja telhaibada chingna yenga e lakun manga kun daruk do irai laina pikibani khanbra adugi mahod oiba nangondagi karino ma lofam thokra nangna pam do karina hayo nanga ahinga malemina ba pami kariye ba wayam ngang gumse jangase karamba nupi na nungai gani mana thamoi singna nungsi jeruba nupa amana mabo mamal leitana khalam labada Ningthouja do asomna khalame Aishibok the Bira. Maki Mayuk the Libra was some Dore. Young do the Jungle Laganda, Del Hibado, Sapado the Pamaga, Secret Jum Collect Legatagli. Ningthouja do Pum Kanda, lived in a lay. Attack the gar, right tongue Bagado the Jangoduga. Ningthouja do Wakara Haigi Kanbani, Del Hibado Sauna. Amaka Hibad again that is go. Nupedo Karim Hiram the Bida, Perbraka Katke. Nupado so secreto, Amamuk Jami, Amamuk Taito Dinalay. Nasay mayumda haina hobado nakong natarakli. Tilaiba na imong da janglakpada magi pokminanda ba mayamba ka mamaka ng Wari sa narito tarami. Nungcthoi na ima. Ay nabi mayam nung sirure. Kanano karilam da gina. Mamaratana na hanglakliba wa hangduda Nungcthoi na among so pakumpirakli. Ngawing budi Ningthouja ko bani. RS Medicity da Dr. Wayne laybani. Ratana na ay ko'y pimli ka jana ka da ba mira. Ima na urakan da kangani. Tilhaiba sauna magi room da kakalagduna pamamachi do da pamdana lay. Wakaldana ako'y mamamaja sino nigi maralas ang pahamisina gayino. Asaw ba na henman kidana so do pay do na kumtara e. Makuta jabli ba jurut do na makuta may sampirak pakaan do tata gyan tarak do na hundoklab naga matagtaka kala e. Hospital da lay riba ang hangdugi ngahaglay da kariwat lihay na hang balag pa do da silhay bichingtanga kara duklay na re. Numito sa surgery do diloy gray, noong nini thoko haida na laybani, ditcher saying tor ni haibagi numito dani. Silhaybi, jingtang na piram na bahay do na at atak hayra karalay do na pura kalang pa do. Doktor, ang jangjar ke ba? Jango, famse. Ditcher sa udringay da kay numsum bijan na nalayro pa ni. Say. Kahit galayra ino, irak do sa hamasida. Iyang banatida. Anto di ayam mo. Coffee takise. Iyara nida, ko na mo tingnarase, toglukige. Silay biso mong tokre, jingtang nukfit tauraga pamawi. Ayuki matamni, kayfa, file karayeng do na kanagano ama sa Wari sa do na layri. Ay nahay ba tukag do? Hoy, yari tamo. Dada, office at Narrator, jak di laro ba ni? Hayaning bawa na haibirag da, sera nang bawa hangoy na hanglak ba do da, nupado sokto kagayeng nga e. Kay taurage? Kay sa daw de. Asi hayram laga, bathroom da janki. How'd consider ne? Pahindoy giga, sound giga, gihan kita jatida. Dada, kod say white channel lit loko. Tahay de. Tahay ka puloy. Matanda mo murum soli. Nupa si warawri, sauri, maram di hay de, kari maram bulay riba nung asok warawri ba? Hayaning bawa di hayrak diba? Tasing nukang rizalo si ba? Iru baloy raga tuklak lado pang ba nupido pirol kandok lami. Sart say, siyo nilit loko. Yare. Nang tawag daw, ado dum tawag talo. Ay jak tiramagi ko, ano de dum kumtaro. Yang goy sana momon ganok sanam naga kumtaraki. Kay fawangang da lep to nilay hawi, gitenda na pramona. Mang ba dubo, dohew raba na hey. Lahag dore bo. Kunjo so changang to na pami. Kay fa kudangi kundam to pansan na changlag to na chiaro chungtok to na pami. Yang goy sana na jak to thangdorak la to na thami. Waga ngang day, sorry ni haida na tawrido, sapam tokpa kara jaraga amuk hagwalaga makut hamaga toki. Yang goy sana so prap ina do na tokla e. Dada! Kay fado, kari haraka doy no kanda na ontorak pa ni.
Garido tapna thauko thaurine sadana kana thaubido tawno kaifa kaisumata khumlamdana thoke yangoi sana jatkhriba nupanduda noklaga leptuna yenghaure nupandu so sauri saura tawduna gari tu thaurakle lambida chingthangna call tawrakle airport to hapchilaga paikhatle happy prithvi lomhanbade conference piri bani ko talaibana happy jahi hapkatbana met Simona happy birthday bro thank you all wakhal dudana bihanung mamina di pirakteba thorai ma changi laibokse pung baro da torok pa bane ado noina taina nauna wish pina bagi matam bibira bane gyan khut asai gi talhai bana chingthangi wa du da na than dai jo ko nang ama ai jini Simona office yoraba ai thame he lambi oirade call mo kakna kre kaifa wakhal du da pung baro da wish ka di dokrula haujuk phabu ka pirakde kangdraba khangde da oiba asumna office tamna thaurakli yangai sana so yom mamangi lon du da mi nek tuna decoration ta hale chana ba so order loina tawkre da jawa kyamwa dre ko wa dre be ma ka da mu changak tuna purse to lawraga kum thara e driver ka tawraka lak tuna nupa nga ki petroleum pump ama da changa e kari yeng sige ma'am men chak ki ta yeng cheke tawbane kari ma jo size ka do hai bio ma'am ariba ma jo dum puthok biro sisu phajabane ma'am anau balak bane yangai sana puri tu thanga tuna yengi sing say big lo head ocean biro puri tu ki paisa du piram laga tongan ma gifts card yon from tu da amuk chang na e card yo listing do sum yeng du na ama khali lagan da leiramba pitak taw ba red rose tu ga counter da phami ba nupi macha du da hangli say big taw wi ba hagadra yani asam na lay baloy raga thoglak pada sarok wang mada sanan bi man ba ama jang ki ba du high fit yengi usanaru bakana dikhanduna gari da kakhatuna lagle gift to sumapam jana thamlemle hairaga amukum tharaklaka kaiphagi office room da lagle lambi da cake lawraklaga lagle yaurakanda driver du chatlamu haiduna hana thadokraga phone du lokthokduna kaifa da tawrae nupa ma so phal khari yengduna leirambadagi call gi ring lakpatu da thinthaba tawdana paikhatle pakhalap tawna yangui sanana dada yomdam da thuna lao ta bro dada sana kai thau rabano yangoi sana nok laga call du kak thatle kaifa so du paikhalanga gari parking room da thuna lakpani magi kari mamang da leplam liba mi du obada nok fe tawrae hey kadar mapi yangoi sana cake tu thangalak laga surprise happy birthday dada nangi surprise di ai stroke thau ge dawi ko anyway thank you so much sida ka asahira sorry and most welcome yamdoi ka orase kaifana mathada jejet konsele aduga forehead kiss amatawi yangoi sana no petoranga ni uniye kanam leite karma mangsi dei khairira is acha yangoi sana na yada dana mayum da halakle gari thaujelakpada samlam liba singdu obada kaifa noklaga yenga e pahamjaba surprise ama mo hapchen bire dawrise numidangi matamne mamanabasing atay nakna loinaba miyoysing so loina lagduna leiri chinglembaga silhaibi ka salakle chingthang so silhaibi ubada pamit kopni haiba phawba he kawre telhaibana birthday boy do keraga leikra male ne chingthang na thaoina dawo masu yawri maise thokjarak sanida ngai ki matung yangoi sananga punna thokminaragle yangoi sanadu mache silhaibi ubada chicha yam phasai ta chawba galak bra lai asida leiri du yangoi sana mabungi manak te changsele e chingthang na chinglem bada korana lang ngai siwa akhoi gi channe oho ai de baba ma khalore yangoi sana chinglem bagi manak te changselak laga ta chawba itan sei masaka khanglure ta nai de kadar donglo chinglem ba machanda mamon nok laga nungsina yengjai asumna ke kakpa suloi mayam du magi wari sanduna leiri chingthang na sana isayam ta saksidana noi hero gi birthday ge yangoi sana karan tarakanu haigom yingla I chingthang da kaifana amadang kaifana sahain jilak baduda upai leitre nupido lepkhalak laduna mayam mamang da lefladuna asoy barhan ba yawraso mayam na ngakbi gani aido haide bako nang khaktani aigide malimda ai
Khaktani Nangi su Taibangda Aikoi ani Lapna gumsi Mapok sigi Laymin nasi Thokli bagoro maso Thoklak palip larava Sitli bamalang maso Silak palip larava Nang na aigi inagda laybiyo Nang na aigi inagda laybiyo Kay fa sunok fitaw niyang lai Yanggoy sana sunok laglay Pong kargi matong mayam da suloy na hanagray Anido makoy ikatam na kakalae Nga surprise day Tamoy na pilih Surprise ama sulayri ama suwali ba? Wali Asum na kay fagi makot samdo na Yumgi kway matagtuda kakalae Table ama da kendal thalaga Kek amaga kipsing do kalay rami Sino ne? Datay ba ni kaki? Kay fa nagfit tawra ka yengli Yang sana keki kendal do jam kalaglaga Westa matawro Ado ka na, mutalaga ka o. Kayfa, hay ba magdawraga, kiyag tukagli. Ado ka yang guisa na da, ingitaw ka. As, datahan na dyan ka daw ni. Yang guisa na, makot ng kajik lawraga, kayfa ginaton na tayo sili. Rudolph Mali. Kayfa na mong tayo sili. Nang sumali to. Mali to nang so. Gip mathagda layriba kardo hangdogduna among kiyengge tawbaga yanggoy sana na mulladuna Siko na yung Dada, jibon tagatsi West amamam iraga Kaypa, ina yanggoy sana gita yung lai Yung nadabi Yung nadabi ne Kaypa gita na asum na iri I promise to stand by your side forever and ever I promise to love you just this way till my last breath. I love you a lot. Yang sana kita na. I want to be with you for only 2 times, now and forever. Kayfa na. Yara ba? Yari. Among tangda punta tagasi ka. 1, 2, 3. Hang la tiada paikat mina kraba jibo na nido yang minare. Kayfa yang na yang goy sanagi lingpanda ko lai. Yang goy sana sunok pita uragi yang Telhain bado mayum yurakanda lantoy da kol daw bani. Ando bo pairak day. Kaklaga pamong dalang sanlam naga bathroom na jangke. Telhay ba na lantoy bo mayum da purak pa numit doge matang ayuk dadi. Telhay ba na makeup tulak pa matam dadi lantoy hana na chato na layrami. Nupa mana sa thaw sharudre. Telhay ba kay fage birthday yawruraga halaglaga lantoy da call daw buduso adum pairakidre. Nakan amarom dana lantoy do mamaga wari sari. Kanada gino, aduk yang paisa do boy bhima. Ima, aina aigi marup ama phawin haidadi. Aduga imanabi khara dai su purakpane. Aina phanama silagese yam khanjaluranu. Mamaga wari sari ngai ni. Telhay ba na call tawrapado pai maparakta na pai haudre mamagi hidak tu pijaram laga makhogi kana janglai naubina je kay dawre naubya sil mayam no karai deino lanthoi kumdabi onthoki aingon na diwalot kan woje to asita naubi aina phanabaloy singani nang lai rupa daw do paro asi hairam laga prap thoki Mapana thoglaglakan telhay bada call back tawri. Hayang pungani jab jana ne loisalaga leram ai lo bulakani. Asi ka khairam naga call duka ke lanthoi phamong da heptuna wakal maol khantuna lei. Ai she mana kari oina ubano khangde. Ai nafam dalan dilat kitabani ko. Mathangi numit ne salhai bido phone do kanagano wari sari. Yumna thoglam naga aingonda bom hairak na kaigino. Bie, nang saur no si. Ay kuy na leram da pita atom chatle. Karam ka nang tuklakan eh. Tambangam di,
ꯁꯧꯗꯣꯛ ꯊꯣꯛꯂꯛꯈꯤꯗꯕꯁꯨ ꯌꯥꯏ ꯅꯪꯅ ꯊꯃꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯈꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩꯕꯨ ꯅꯣꯡꯃꯇ ꯐꯥꯎꯕ ꯅꯤꯡꯁꯤꯡꯕꯤꯗꯕ꯭ꯔꯣ ꯅꯤꯡꯁꯤꯡꯂꯒ ꯀꯩꯗꯧꯅꯦ ꯕꯤ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯑꯃꯈꯛꯇ ꯅꯠꯇꯦ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯍꯥꯏꯌꯨ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯇꯥꯗꯕꯁꯨ ꯀꯨꯏꯔꯦ ꯅꯪ ꯑꯩꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯂꯣ ꯑꯩꯕꯨ ꯉꯥꯏꯔꯨꯔꯅꯨ 이바니기 머락다 레이르바 벌세 야몽만 그래 낭이나 란톡도나 tetpa kaisu ngamlaroi ai ngamoye nang mo ngaigano so haigano ai khakna nang mo nungsijabade haiba so ai khagi adubu ngaigano haibadudi haigano asomdagi laildu kaglei salaibi amukka sudal toksale handak mukti chatlasu pairaktre tarakle bama pido khamba sungamda andumok sinthaile ainade kadamna chatkhrabono na yengore mapidu khatpa taithorlaga onthorakli doctor yam thasadana chingthangna mafam siso sum yengboina ne james su yengena lakpanida oh changase james kadi unare chatlagi hairiro manang nang hang phamkise yari sira sum phamase tumin na muk leine chingthangna hana wa hongdorakli salaibi tahi haibiyo ai hwam ta haige nang la nan di khan ganu ko hek ta haibiyo kai hwa oirabano karam haina haiga danu shu khangri dawruse yani atam haibiyo aina nang se salaibi munni nga aina nang bo ahan uruba makeup tu dagi nuksiba phawre nangna yaba yadabaduna wa moikraga aigi thamoida lairiba wase hairage na khali salaibe ai nangmu yamna nungsi doctor ai bu warau binu ko handak mapoksigi oinadi ai yum pala raina lepkre adu kai gi nungsi maso handak mapoksigi di mahak na tabanu pa amata da nungsi ra haina khankre doctor ga ai go na maso ngasiga anira ka humlak tamang ngairam gine karamna nungsibabu phawrino chingthang kumpham khangde wakhalade khalli love at first sight kado khangda khangdine shibo salai bisu chingthang na wama kha tarak drabadu dadi manungda changki chingthang so leptuna yengduna leihore nakan amadana lanthoi ka telhaimba kado timberda unare ahaindok hairo telhaimba do wadi ngangda gm insalai lanthoi ju chedu lokhatuna yenge kaino nang khalisiba ha nang na pama maong done izat aina aigi nupi oi do haibada yandrabani na aigi aroma nupi oi badaba nang na ai bosu kamna olise kaigino ha nang na yes amna olise karigino ba hawdik sa singyo singkre andu bu yumdu da lehenge lehelo haibadu de aigi khutta lei habase kaungda ba phai te heiba namang sidai chok chok na phamni baibo adu kanna kauri du kaigino hawdik da ningamam tira Nungcthoi hauje kari tawgadabano khangdre upai leite sign du tawde horen hospital hour loiraga ain lawala kani aduga mi amata da nangai ga gi wari se samyare ko khangaba inai se asi hairam laga chatki Nungcthoi mangduna phamdun leihawi isai record loiraga thuklakpani yangoi saragi phone da ring lang padu lokthukuna yengbada Nungcthoi hain tharambadu da ingak ngak na yengi aduga paikhatli hello Nungcthoi oi laagi ngahaki matung hairakliba cafe du da changlai sana hanbido hana na phamdana leirami yangoi sana ubadu da sana sida phamuse yangoi sana changsan duna phami nangbo nayanga do ikanga kangsiline he Nungcthoi gi wakhal oirangani da kashu gangbadi natida ado itha thazadana Nungcthoi na se hairei sibo koi thokdana hairagi ko aikhoi company gi information yawba pen drive ama kai phana laushankre Mado amukta nang nalawbiro haigena kawbani ne Nungcthoi adugidi dadada dum haibadi nangi nupa se manung yam kalli bema company se nangi property ngangtane aduna magi su right lei adu ada aina haibada court na su chi ma tharaki bani ne adu da khutang sanaradi ne amaso awa phamla tangani haibani da yangoi sana ngayang tamen lei nang amara haira yangoi sana hiningdana ai lorage Nungcthoi
mayam halakpaga yanggoi sana kaifagi tonganba office kaduda changlaklaga kari no kana thiri kai happi jana tawrisina manung hanjenba drawers tuda koyot otle kaina thangda box macha ma yaurami adu hangduklaga yengbada ngasai mandom jana hairakpa pen drive tu thengnari makhona paisilaklaga thorakli lanthoi do mama da oidaba sungangli hospital dugi doctor nursing hospital ge anakpa mafam da leiro haire haiduna haijilamli mama hoina so awoiba dum malami telhaim busu lanthoi mayum da thamnamlaga thoki aduga ngahak leraga khawjaw ma puduna changai makhoi ani telhaim bagi tongam bayum da doina leirami chak thongbage majak maso du de hayeng oina lersi ngasi gi de singina jaro ai janing dida jagera jaragera nangi pa mani asi hairaga table du da thamlamlaga thokraga atopa room amada changki lanthoi phamung nakji du da phamlaga yengduna dumak lehawi salai bidu phal khara lauge haiduna mayam da lakpani mama ga nupa amaga phamduna wari saramba du da thaijilaga tai sana hanbina aina ngamna badi hairama bani ado aina haiba wadu kamai dawduno nangna haiba wahaidi kaino nachanu pise hera nangumana aigi jagi waga haiba saradana chakra chalo nupado kari sahiramdana thoki salai bi changakpadu opada sananbi mara leirabako michana bangam dalai mabong suyum dalai te dacho bo phangi leite ima nangna khali segarino aina tawba thabakta nangna ai apa sarakanu ko nachai khoina saiba aran ma tawrakpada de samdokada bane ima nangna haujikla amidu so aphanu ngai gidi oiramoine ko sanahan bido kwai amata hairamdana changki selaibi ngangdana lehawe ima nangna ni ko nachai gi mamon minok saman bi kibdo adubo ai wadi ima ai wadi phone hangduna yenge thakriba message singdo read su tawramde log tawshalaga bekta hapchiladuna thorakli indira du mangol da phamduna machabu halak pangairi gari da thaujilaklaga kumai mama leiriga du oramdana imungda prap changki indira so matungda inarakli ibunga macha kaidawre thenga ide chingthang du karim te khumlamde magi room da changki karino ne hei yoga mo thakrakli jalo siba ka du dana nungsibabu kamaina phawrai noye aina nang nungshirage kaina hairaga nungsiba yamadawna mathanda phawjarakpasiba nupi na khoisai phatti phatte he mathangi numitni ayuk numidang wairam kaifa office tagi halaktuna makhogi kana changlai sana yangoi sana na makhadagi tare filter sing yaramje lesson class and puro ba oi tare kaifa do karino makana thiri kadai danu nei aina thamki budu ba sidani daiba electricina karai jakre sanana goram gadane uramoda adok jeklina thaba bodubo ai wanga sirane dada ising hai bodo sida leire nangbo sidagi pendrive amaga ubrane lawkre kanana inom jana lawkre sana jidigi datha yawa pendrive do datha kai doge haino jedi se kanano ha jedi se kanage no ba ai khoi babungi oiri haujikidi aigi oidri nangna sugamna bangi se kaigino ha sana nangna sugamna bangi se kaigino abane yangai sana karim haida tuminna lei adugi pendrive da kari yawi haido nang khangbra company gi data sing yawi haida inom jana hairi sidi mana haiba wasingda nangse kayamuk yamna thajakhidoino data na adugi amna sorry du bukaigino company khudingma data gi control makhada thamba ngamdabagiro sana ai khangle data na inung se hairi sidi ai nung si boiramre ai gi property sing se pahamba gi oiramne sana kaifa do yangoi sana da sound gi ngamlaga thoki thong du so safu kan nelon silami yangoi sana kham sa kham dei aduma gi yengduna le phawdei